ꯆꯥꯔꯁꯨ ꯀꯨꯏꯔꯦ ꯑꯍꯥꯎꯕꯁꯦ ꯅꯥꯒ ꯅꯥꯎꯔꯦ ꯈꯨꯔꯨꯝꯖꯩ ꯃꯌꯥꯝ ꯉꯁꯤ ꯃꯌꯥꯝ ꯑꯩꯅ ꯄꯨꯔꯒ ꯂꯥꯛꯏ ꯃꯌꯥꯝ ꯌꯦꯟ ꯃꯈꯣꯡ ꯃꯔꯤꯟꯅꯦ ꯑꯗꯨꯗꯒꯤ ꯃꯐꯩ ꯌꯥꯎꯔꯒ ꯃꯌꯥꯝ ꯃꯐꯩꯁꯦ ꯑꯅꯤ ꯂꯩ ꯑꯗꯨ ꯃꯌꯥꯝ ꯉꯁꯤ ꯃꯌꯥꯝ ꯁꯣꯂꯣ ꯃꯨꯛꯕꯥꯡ ꯍꯥꯏꯕꯗꯤ ꯑꯩ ꯊꯟꯗꯅꯦꯀꯣ ꯑꯩꯈꯣꯏ ꯅꯥꯎꯗꯣ ꯃꯁꯥ ꯅꯥꯔꯦ ꯑꯗꯣ ꯃꯥꯗꯣ ꯌꯥꯎꯗꯔꯦ ꯑꯗꯣ ꯃꯥ ꯅꯥꯕꯩꯗꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃ ꯍꯥꯞꯄꯛꯀꯦꯕ ꯎꯃꯣꯔꯣꯛ ꯑꯅꯤ ꯂꯧꯊꯣꯛꯈ꯭ꯔꯒꯦ ꯑꯗꯒꯤ ꯃꯌꯥꯝ ꯒ꯭ꯔꯦꯚꯤꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯅ ꯄꯥꯟ ꯏꯔꯣꯝꯕ ꯑꯗꯣ ꯑꯩꯅ ꯈꯔ ꯅꯥꯍꯧꯋꯦꯕ ꯑꯗꯣ ꯅꯥꯔꯁꯨ ꯑꯩꯅ ꯅꯥꯔꯁꯨ ꯅꯣꯡꯃꯥꯡꯈꯥ ꯁꯨꯗꯅ ꯈꯣꯠꯇꯅ ꯑꯩꯅ ꯈꯔ ꯊꯥꯎꯔꯦ ꯃꯥꯅ ꯊꯕꯛꯇꯕꯤ ꯅꯥꯕ ꯍꯦꯟꯖꯤꯟꯗꯅꯀꯣ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯗꯤ ꯃꯄꯥꯟꯗꯁꯨ ꯇꯧꯔꯦ ꯍꯥꯏꯕꯗꯤ ꯃꯩ ꯂꯥꯛꯇꯦꯕ ꯃꯩꯗꯣ ꯉꯁꯥꯏꯒꯤ ꯂꯥꯛꯑꯝꯃꯒ ꯍꯧꯖꯤꯛ ꯃꯩ ꯂꯥꯛꯈꯤꯗ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯅꯣ ꯈꯪꯗꯦ ꯑꯗꯣ ꯁꯣꯔꯣꯛ ꯃꯄꯥꯟꯗꯒ ꯁꯥꯕ ꯌꯨꯝꯅꯤꯅ ꯃꯌꯥꯝ ꯈꯔ ꯂꯥꯡ ꯇꯥꯔꯦ ꯃꯌꯥꯝ ꯆꯥꯛꯁꯨ ꯂꯥꯛꯑꯝꯃꯦ ꯄꯨꯡꯁꯨ ꯊꯦꯡꯉꯦꯕꯀꯣ ꯁ꯭ꯀꯨꯜ ꯍꯜꯂꯒ ꯇꯧꯕꯅꯤꯅ ꯑꯗꯣ ꯍꯧꯅꯕ ꯇꯧꯔꯁꯤ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏ ꯅꯍꯥꯟ ꯌꯥꯎꯗꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯑꯅꯤꯁꯦ ꯑꯃꯃꯝ ꯄꯥꯏꯔꯒ ꯅꯠꯇ꯭ꯔꯒꯅ ꯑꯅꯤ ꯇꯧꯔꯒ ꯑꯗꯨꯝ ꯆꯥꯕꯅꯦꯕ ꯑꯗꯣ ꯅꯨꯡꯉꯥꯏꯇꯦ ꯁꯤꯅ ꯈꯖꯤꯡ ꯀꯥꯡꯒꯧꯅꯦ ꯃꯌꯥꯝ ꯑꯗꯨ ꯍꯧꯅꯕ ꯇꯧꯔꯁꯤ ꯃꯌꯥꯝ ꯃꯍꯤ ꯆꯥꯅ ꯁꯤꯗ ꯍꯩꯇꯒꯦꯕ ꯑꯗꯨ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯁꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤ ꯑꯍꯥꯟꯕ ꯌꯦꯡꯕꯤꯕ ꯅꯤꯡꯁꯤꯡꯕꯤꯕ ꯃꯌꯥꯝ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯣ ꯃꯌꯥꯝ ꯑꯗꯨꯒ ꯃꯌꯥꯝ ꯕꯦꯜ ꯑꯩꯀꯣꯟꯗ ꯃꯌꯥꯝ ꯍꯧꯅꯕ ꯇꯧꯔꯁꯦ ꯁꯤꯗ ꯃꯐꯩꯁꯦ ꯍꯥꯟꯅ ꯆꯥꯔꯁꯨ ꯀꯨꯏꯔꯦ ꯑꯍꯥꯎꯕꯁꯦ ꯅꯥꯒ ꯅꯥꯎꯔꯦ ꯂꯩꯒꯁꯦ ꯃꯇꯨ ꯊꯣꯛꯑꯦ ꯍꯥꯏꯇꯥꯔꯦ ꯄꯥꯏꯔꯣꯡ ꯁꯥꯎꯅꯤ ꯑꯃꯁꯨ ꯂꯩꯔꯦ hậu lên răng chưa kaliza mam kaliza paling sih aja
ꯈꯣꯡ ꯆꯠꯂꯛꯑꯦ ꯌꯦꯟꯁꯨ 그것이 얘네 가서 하면 요 확실히 빨랑해 무시대 그지 생각오네 makan GP ya mày 자 cua mấy đẻ nhãn cua cá sạch ra xài một cha sim được
ꯃꯣꯔꯣꯛꯁꯤꯗꯤ nuai te khoi nào yau được giảm rồi đó một sao vậy 빨리 오면 좀 살. 파산다네. Đó mà phải gì làm còn tôi á cái gì cái này rồi đây xí đây đấy aspuka pital le kasi deh đó cái gì tôi xem cái mắm đó mà thằng đó cái nào có tôi mình là nó bảo ra cái đó đi ta này ok đó rồi xem cái xin câu gì liền mà tôi sẽ anh phá này mà tôi nhận được cái dùng dry thôi nó đẹp sốt to và đó xung đột rồi xem cái này xin video sẽ đó mà thằng video đâu nó sẽ cái tiếp bye bye